aduga koina su mayam da dum service Delhi pumba da dum service adum bijabani akoi ga mana thong tawna mayam su laibani adum khoi su dum service pi adu koina su maina card ko ba product sing haiba tare ko koina su service pi aita mayam ngasi uki yensang Mathel je khogi Manipurgi Koubru Chingda Houba Laphu haiba tare ko Manipurgi Koubru Chingda Houba Laphu Delhi da fange Delhi da fang badugi manung san hai tare koina su mayamna adum simse available oibani na dum makhan gen sanse koi iramdam Manipur amde north east ki lapa makhan gen sanse Delhi da dum cha fang ha batari ko Delhi ka tan Delhi gi wang do leiba ta te lamsin so koi Manipur gi insang na pi yoliba sinau sin na phanghan manina adum mayam su dum cha phang ngone khale adum asi de koi gi Manipur gi Koubru Chingda Houba Laphu gi Mathel kaino si Laphushi iron batau ge ka mathaki hariba makujing khaga lothopira matungda khoigi smana round kapire masi cham masim adana seng cham tho matungda khoigi mangan ating bakra hapiraga khoigi kana tawrase hotpirase phula matungda khoigi irom basi kumai tawge habadomu yengase si khoina koiramdam henung siba habida henung siba koiramdam Manipurgi Koubru Chingda phangba Laphushi side ga phangakpa ade side yonba andagi mo Manipur da leiba sinau sin so mapalam da leiba sinau sin da mai magi imung manung na so dum thaba korea khuthang da so dum yobirang maning khali smai lei ka ado si hapet koi ungjueng si koi iramdam Manipur da phangwa insang na pesing koi side available oiba cha phangba se ka khata pa komai tawge habdo si yeng minase sambulo and hapsan lase man hapsan bire ko man hapsan bire matung da so khoi ge ayuk tinung dang gi dum khoina Mathel chawa sing Mathel thong mo sing se khoina sumaina content semaga sumain thagat pa ji jo amanda kaino ne sumain hapsan bire mangan duga Maria kumbagi sang kambise मैम दिल्ली दा तो मैतै चेंग से केजी दा लुपा चामरी गा यौबने का दम चामरी गा पिनै चामरी खे पिबसु लै अदुगा से खै मै खै खामेना खाबा सम्पुट सपङाइ द ngan ba yaure adu ngasai gi laphu iron ba do khoi gi kano hapire tuni khong manane aduga kano ga telo khra hapire ka aduga steda kobi masoi kangsoi ma tore ka samai lei adu khwaidagi nuai bese khoigi Manipur iramda Manipur gi mana masing jing se khoina ma palam da leiba khoina chawa phangba dagi dukan jing da yon ba jing da khe available oi ba se tang su hong ba gi natana dam leiraga cha phangba se simung nuai ba leite aduga khoina su mayam da dum service Delhi pumba da dum service adum bijabani akoi ga mana thong tawna mayam su leibani adum khoi su dum service pi adu khoina su maina card ko ba product sing haiba tare ko khoina su service pi aitare mana masing gi oina the mayam na sun no pam hai adum mora taw birak pani khoina su mayam pum ba dum thajai taw ba bu tang ba hong ba hidu tu wana thamgraga khoi ram nam gi pose tangai phadana kana taw ba haitare sa phang ba se simu nungai ba leite